ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅꯔꯤꯕ ꯃꯣꯏꯔꯥꯡ ꯇꯨꯕꯥꯡ ꯍꯥꯏꯖꯕ ꯇꯥꯏ ꯑꯩꯈꯣꯏ ꯄꯌꯥ ꯊꯥꯡꯒ ꯑꯃꯗꯤ ꯀꯨꯝꯕꯤ ꯂꯥꯜꯂꯒ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤ ꯑꯩ ꯉꯁꯤ ꯅꯨꯃꯤꯠ 15ꯒꯤ ꯃꯅꯨꯡꯗ ꯍꯧꯖꯔꯒꯅꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤꯁꯤ ꯍꯦꯛ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯋꯥꯠꯄ ꯂꯝꯕꯤꯁꯤꯡꯗꯨꯁꯨ ꯑꯗꯨꯝ ꯍꯧꯅꯕ ꯁꯤꯟꯖꯔꯒꯦ ꯂꯣꯏꯅꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯉꯁꯥꯏ ꯑꯍꯜ ꯏꯕꯨꯡꯉꯣꯅ ꯊꯝꯕꯤꯈꯤꯕꯗ ꯁꯨꯒ꯭ꯔꯨꯒꯤ ꯇꯨꯅꯥꯄꯠꯇ ꯆꯠꯂꯤꯕ ꯊꯣꯡ ꯑꯃ ꯎꯒꯤ ꯁꯥꯒꯗꯧꯕꯗꯨ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯣꯅꯔꯦꯕꯜ MLAꯅ ꯍꯌꯦꯡꯗꯒꯤ ꯍꯧꯔꯒ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯥꯏ ꯑꯗꯨ ꯃꯗꯨꯗ ꯑꯋꯥꯠ ꯑꯄꯥ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯖꯔꯅꯤ ꯂꯣꯏꯅꯅ ꯉꯁꯥꯏꯒꯤ ꯐꯦꯕ꯭ꯔꯤꯀꯦꯇꯦഡ് ꯍꯥꯎꯁ ꯑꯃ ꯂꯣꯏꯁꯤꯟꯗꯕꯒꯤ ꯃꯔꯝꯗꯨ ꯑꯩ ꯔꯦꯁꯄꯦꯛꯇꯦഡ് DCꯗ ꯔꯤꯄꯣꯔꯠ ꯑꯃ ꯉꯁꯤ ꯄꯤꯕꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯟꯅꯗꯒꯤ ꯍꯥꯏꯖꯈ꯭ꯔꯦ ꯔꯤꯄꯣꯔꯠꯇꯨ ꯐꯪꯉꯀꯥꯟꯗ ꯑꯩ ꯑꯣꯅꯔꯦꯕꯜ MLAꯗ ꯑꯩ ꯄꯥꯎ ꯗꯝꯖꯔꯒꯦ ꯃꯤꯌꯥꯝ ꯌꯧꯅꯕ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯏꯌꯥꯝꯕ ꯏꯕꯣꯕꯤꯅꯁꯨ ꯊꯝꯕꯤꯔꯝꯃꯤ ꯍꯥꯏꯗꯤ ꯄꯤꯁ ꯏꯁ ꯗ ꯑꯣꯟꯂꯤ ꯁꯣꯂꯨꯁꯟ ꯍꯥꯏꯅ ꯁꯥꯟꯇꯤ ꯅꯠꯇꯅ ꯀꯩꯁꯨ ꯎꯄꯥꯏ ꯂꯩꯔꯣꯏ ꯍꯥꯏꯗꯤ ꯎꯈꯠꯅꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤ ꯑꯁꯤꯒꯤ ꯊꯥꯖꯅꯗꯕꯗꯨꯅꯤ ꯆꯪꯕ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤ ꯁꯦꯐ ꯖꯣꯟ ꯍꯥꯏꯔꯒꯗꯤ ꯃꯩꯇꯩꯅ ꯇꯥꯕ ꯖꯒꯥꯗ ꯍꯦꯛ ꯆꯪꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦ ꯃꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏ ꯖꯣꯝꯕꯤꯁꯤꯡꯅ ꯇꯥꯕ ꯖꯒꯥꯗ ꯑꯩꯈꯣꯏ ꯆꯪꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯟꯖꯤꯟꯅꯔꯤ ꯑꯗꯨ ꯃꯄꯨꯡ ꯑꯣꯏꯅ ꯆꯨꯔꯥꯆꯥꯟꯄꯨꯔ ꯃꯣꯔꯦ ꯑꯃꯗꯤ ꯏꯝꯐꯥꯜꯒꯤ ꯐꯦꯔꯤꯗ ꯂꯩꯔꯝꯕ ꯀꯨꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝꯁꯨ ꯍꯟꯖꯤꯟꯗꯅ ꯂꯩꯔꯤ ꯑꯗꯨ ꯁꯥꯁꯟ ꯍꯥꯏꯕꯁꯤ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯦꯡꯕ ꯇꯥꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯊꯝꯖꯔꯤꯁꯤ ꯉꯁꯥꯏ ꯏꯌꯥꯝꯕꯅ ꯍꯥꯏꯕꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯁꯥꯟꯇꯤ ꯄꯨꯔꯛꯇꯅ ꯅꯨꯡꯉꯥꯏꯕ ꯌꯥꯔꯣꯏ ꯋꯥꯡꯉꯨ ꯆꯥꯎꯈꯠꯇꯅ ꯃꯅꯤꯄꯨꯔ ꯆꯥꯎꯈꯠꯄ ꯌꯥꯔꯣꯏ ꯑꯗꯨꯅ ꯋꯥꯡꯉꯨꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯨꯗꯤꯡꯃꯛ ꯑꯩ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯎꯖꯒꯦ ꯍꯥꯏꯖꯔꯀꯥꯟꯗ ꯑꯩ ꯄꯨꯝꯅꯃꯛꯇꯒꯤ ꯑꯩ ꯂꯣꯏꯁꯤꯟꯖꯅꯕ ꯌꯥꯊꯪ ꯂꯧꯖꯒꯦ ꯁꯨꯒ꯭ꯔꯨ ꯅꯥꯄꯠꯀꯤ ꯊꯣꯡꯁꯤ ꯍꯦꯛ ꯁꯥꯕ ꯂꯣꯏꯔꯛꯄꯗ ꯅꯥꯄꯠꯀꯤ IDPꯁꯤꯡꯁꯤ ꯍꯟꯖꯤꯟꯕ ꯌꯥꯔꯅꯤ ꯍꯥꯏꯅ ꯑꯣꯅꯔꯦꯕꯜ MLAꯅ ꯄꯥꯎꯗꯝꯃꯤ ꯁꯨꯒ꯭ꯔꯨ ꯅꯥꯄꯠꯀꯤ IDPꯁꯤꯡꯁꯤ ꯍꯦꯛ ꯍꯣꯡꯖꯤꯟꯕꯒ ꯑꯩꯈꯣꯏ ꯌꯨꯅꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯕ ꯁ꯭ꯀꯤꯝ ꯑꯃ ꯂꯩꯖꯩ ꯍꯥꯏꯔꯤꯕ ꯍꯥꯏꯗꯤ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯨꯕ ꯈꯨꯟꯗꯨ ꯁꯦꯝꯒꯠꯄꯒꯤ ꯇꯣꯉꯥꯟꯕ ꯁꯦꯟꯊꯪ ꯂꯩꯖꯩ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯅꯥꯄꯠꯁꯤꯒꯤ ꯂꯩꯔꯤꯕ ꯖꯒꯥꯁꯤꯗ ꯂꯝꯕꯤ ꯁꯦꯝꯕ ꯁ꯭ꯀꯨꯜꯒꯨꯝꯕ ꯂꯩꯔꯝꯃꯒꯗꯤ ꯁ꯭ꯀꯨꯜꯒꯨꯝꯕ ꯁꯦꯝꯖꯤꯟꯕ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯐꯪꯗꯕꯒꯤ ꯁꯃस्या ꯂꯩꯔꯒꯅ ꯀꯃꯥꯏꯅ ꯄꯤꯕ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯆꯔꯀꯥꯟꯗ ꯌꯦꯡꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯑꯩ ꯇꯦꯟꯖꯟꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ भारत माता की भारत माता की मणिपुर इमाना श्री खेमसान जी ना मणिपुर के चीफ मिनिस्टर ना श्री युमनाम खेमसान ना श्री तोमब्रम रविंद्र ना भारत माता की ꯉꯁꯥꯏ ꯁꯨꯝ ꯃꯊꯪ ꯊꯝꯕꯗ ꯐꯨꯝꯗꯤ ꯁꯦꯡꯗꯕꯁꯤ ꯑꯆꯧꯕ ꯊꯥꯡꯒꯒꯤ ꯏꯁꯨ ꯑꯃ ꯑꯣꯏꯔꯦ ꯑꯩ ꯃꯔꯨꯞ ꯔꯣꯕꯤꯟꯗ꯭ꯔꯣꯗ ꯍꯪꯖꯕꯗꯤ ꯐꯨꯝꯗꯤꯁꯤ ꯁꯦꯡꯗꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯆꯍꯤꯃꯨꯛ ꯐꯥꯔꯝꯃꯅꯤ ꯍꯥꯏ ꯑꯗꯣ ꯑꯩꯗꯤ ꯉꯁꯤꯒ ꯅꯨꯃꯤꯠ 12 ꯈꯛꯇ ꯉꯥꯏꯔꯝꯈꯤꯅꯤ CM ꯑꯣꯏꯕ ꯑꯗꯨꯅ ꯇꯁꯦꯡꯅ ꯑꯩꯁꯤ ꯐꯨꯝꯗꯤ ꯁꯦꯡꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯉꯥꯡꯕꯤꯔꯝꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤꯐꯥꯎ ꯇꯥꯔꯒ ꯉꯝꯃꯤ ꯑꯉꯥꯡꯁꯤꯡꯒꯤ
ꯁꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯅꯕ ꯄꯩꯁꯥ ꯂꯩꯔꯛꯇꯕ ꯉꯥ ꯐꯥꯕꯒꯤ ꯂꯝꯕꯤ ꯄꯨꯔꯥ ꯊꯠꯈꯤꯕ ꯍꯥꯏꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯝꯅꯤ ꯀꯥꯏꯁꯦ ꯉꯁꯤ ꯑꯩ ꯁꯤꯗ ꯂꯥꯛꯑꯝꯗ꯭ꯔꯒꯗꯤ ꯈꯪꯁꯨ ꯈꯪꯉꯣꯏ ꯑꯗꯨꯅ ꯑꯩꯅ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯑꯦꯝ ꯑꯦꯜ ꯑꯦꯗ ꯋꯥꯔꯤ ꯁꯥꯖꯕꯗ ꯃꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇꯨꯗ ꯉꯁꯤ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯋꯥꯀꯠꯇ꯭ꯔꯤꯉꯩꯗ ꯏꯟꯖꯤꯅꯤꯌꯔꯗ ꯑꯁꯤ ꯁꯦꯡꯕꯒꯤ ꯏꯁꯇꯤꯃꯦꯠ ꯑꯃ ꯁꯥꯔꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏꯈ꯭ꯔꯦ ꯍꯥꯏ ꯑꯗꯣ ꯑꯩꯅ ꯏꯁꯇꯤꯃꯦꯠꯇꯣ ꯉꯁꯤꯃꯛ ꯄꯥꯏꯔꯒ ꯄꯨꯈꯠꯄꯤꯔꯛꯑꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ngasi noma nini sengba hobo yanabo hodara siye haijare ani subana koigi labi gi yam haibirami adoina koi honorable level da karam labi semani hena lauthu ke na hangmada mana tamo loina semani lauthu piramoi khara su seba hore labi si loina semani lauthu piramoi ado karigino bo koigi ainau Robindro ga igatina basi राजनीति गागदा नतबा सुम यामना वाना हौरगा पॉलिटिक्स सुम तौबा मसेन ओइबगी ऐजु सिरिनाव तरा पोपदा याइमा साइ ऐजु इस्मादी यामदा मारे सिरिनाव तरा पोपदा याइमा इमाना कैथेंदगी कबो लेरकपदा खोगी येनबा कोरदर लांगनाबो इमुंग अमदि हौरखिबनिना ऐजु अवाबा मसे खंजरकाना तिनजबनी आइगी हेक पोमिनाबा इनावगुमदा तिनजबनी दगी ngaगी फार्म तवसिंगना हाइबिरामदा कोल्ड स्टोरेज अमा थंबियु मरमदि मफम मतम चादना nga siba nga फाजलुरगा योनबा सितबा मयाम दोगी सेफ साइड ओइनाबा मदो ai ngasimakti yarani हाइजगिरोय ए तानजरकांदा ai ऑनरेबल एमएलए के खोथांगदा ai हाइजरके दिलोइना सगी आउटडोर जिम अमा थंबियु आउटडोर से स्वाइद लेबिब्रा ओ मसे हाइबिरमबनी अदो मसाई ngasi पिबिरकपा मेमोरेंडम खुदिमा एलोय पैसेंजरे होरेन ऑनरेबल एमएलए ना थांगगी फुमदी सेंबगी सीजांग एस्टिमेट पोरपु मतमदुला फम्मगा येंगमिनरगा करी हाना तवसिगे आई तानाजगे अदुना एना मखा ताना थमजरीसी इरोय बोइना थांगैसी याम हिस्टोरिक ओइबा पृथ्वीदा फंगदबा दुंबा संगाई लेबा जगा आमनी मसी आई इसाना अमदी आई ऑनरेबल एमएलए एखोइना लमदम सिबु याम लुना लोम थुई मसी लमदम सी मिनिस्टर की जगह ने खनबिरकांदा मयाम हरावबिरो